ꯃꯌꯥꯝꯕ ꯈꯨꯔꯨꯝꯖꯔꯤ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯏꯝꯄꯦꯛ ꯇꯣꯛ ꯇꯨ ꯃꯅꯤꯄꯨꯔꯅꯤ ꯑꯩ ꯄꯤꯡꯀꯤ ꯑꯣꯀ꯭ꯔꯝ ꯉꯁꯤ ꯑꯩꯅ ꯎꯅꯖꯒꯗꯧꯔꯤꯕ ꯒꯦꯁꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯇꯣꯝ ꯊꯧꯅꯥꯎꯖꯝ ꯃꯍꯥꯛ ꯍꯧꯖꯤꯛ ꯃꯨꯝꯕꯩꯗ ꯂꯩꯕ ꯁ꯭ꯇꯦꯞ ꯑꯥꯊꯂꯣꯟꯒꯤ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯅꯔ ꯑꯣꯏꯅ ꯂꯩꯕꯤꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯉꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯩꯈꯣꯏꯅ ꯁꯥꯟꯅꯖꯒꯗꯧꯔꯤꯕꯁꯤ ꯃꯔꯨꯑꯣꯏꯅ ꯃꯍꯥꯛꯀꯤ ꯍꯣꯕꯤ ꯑꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯃ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗꯁꯨ ꯋꯥꯔꯤ ꯁꯥꯕꯒꯤ ꯇꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯑꯍꯥꯟꯕꯃꯛꯇꯗ ꯇꯣꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ Thank you, Okram. ꯑꯍꯥꯟꯕꯗ ꯇꯣꯝꯗ ꯑꯩꯅꯕꯨꯗꯤ introduction ꯃꯆꯥ ꯑꯃꯗꯤ ꯄꯤꯖꯔꯦ full intro ꯃꯆꯥ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ schooling ꯀꯗꯥꯏꯗ ꯇꯧꯔꯛꯏ ꯑꯗꯨꯒ parents की mama baba ꯃꯤꯡ ꯑꯗꯨꯒ ꯍꯥꯏꯅꯤꯡꯕ ꯈꯔ ꯍꯥꯏꯇꯥꯔꯦ ꯇꯦꯟꯇꯛꯅ ꯍꯥꯏꯕꯤꯌꯨ ꯑꯩꯁꯦ class 3 ꯐꯥꯎꯇꯤ KV ꯏꯝꯐꯥꯜꯗ ꯇꯝꯃꯝꯃꯤ ꯑꯗꯨꯗ ꯕꯕꯥꯒꯤ ꯃꯥꯁꯦ ꯇ꯭ꯔꯥꯟꯁꯐꯔ ꯇꯥꯗꯅ ꯁꯤꯂꯣꯡꯗ class 12 ꯐꯥꯎꯁꯦ ꯇꯝꯃꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯩꯁꯦ mass communication ꯇꯧꯔꯦ ꯑꯗꯨ ꯂꯣꯏꯔꯒ ꯕꯣꯝꯕꯦꯗ ꯍꯥꯏꯗꯤ mass communication ꯇꯝꯃꯛꯄꯁꯤꯗ ꯑꯩꯁꯦ technical line ꯌꯥꯝ ꯄꯥꯝꯃꯦ ꯑꯗꯨꯗ ꯕꯣꯝꯕꯦꯗ ꯑꯩꯅ 2 yearsꯀꯤ diploma course ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨ ꯇꯧꯋꯦ ꯍꯥꯏꯗꯤ visual effects and 3D ꯗ ꯑꯗꯨ ꯂꯣꯏꯔꯒ prime focus ꯀꯧꯕ ꯃꯣꯏ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯍꯥꯏꯗꯤ ꯍꯣꯂꯤꯋꯨꯗꯀꯤ ꯄ꯭ꯔꯣꯖꯦꯛ ꯇꯧꯕ ꯀꯝꯄꯅꯤ ꯑꯃꯅꯤ ꯑꯗꯨꯗ ꯊꯥ 3 ꯃꯨꯛ ꯂꯩꯔꯝꯃꯦ ꯑꯗꯨꯒꯤ ꯀꯝꯄꯅꯤꯗꯣ ꯍꯣꯏ opportunityꯕꯨꯗꯤ ꯌꯥꯝ ꯄꯤ ꯑꯗꯨ ꯌꯥꯝ stressful ꯑꯣꯏꯌꯦ ꯑꯗꯨꯅ ꯑꯩ ꯀꯩꯅꯣꯁꯦ visual effectꯇꯒꯤ graphic designꯒꯤ ꯂꯥꯏꯟꯗ jump ꯇꯧꯋꯦ ꯑꯗꯨꯗ ꯑꯩꯅ first company ꯀꯩꯅꯣ ꯇꯧꯕꯁꯦ ꯆꯪꯕꯁꯦ ꯌꯥꯝ opportunityꯁꯨ ꯌꯥꯝ ꯐꯒꯤ ꯍꯥꯏꯗꯤ Riddler ꯀꯧꯕ ꯀꯝꯄꯅꯤ ꯑꯃ ꯂꯩ ꯃꯥꯁꯤ Riddlerꯁꯦ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ Google Transitꯀ compete ꯇꯧꯅꯕ ꯁꯥꯕ app ꯑꯃꯅꯤ ꯑꯗꯨꯗ ꯑꯩꯁꯦ ꯃꯣꯏꯒꯤ head of design ꯂꯩꯔꯝꯃꯤ ꯍꯥꯏꯗꯤ ꯃꯣꯏꯒꯤ material ꯁꯥꯕ ꯑꯗꯨꯗ 1.5 years ꯂꯣꯏꯔ ꯃꯇꯨꯡꯗ ꯑꯩꯁꯦ Stepathlon ꯑꯅ ꯑꯩꯈꯣꯏꯒꯤ corporate wellness ꯁꯦ ꯌꯥꯝꯅ important ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ employeesꯤꯡꯁꯦ ꯀꯃꯥꯏꯅ wellness ꯀꯤ program ꯇꯧꯕꯒꯤ company ꯑꯃꯅꯤ ꯑꯗꯨꯗ ꯑꯩꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛ head of design ꯑꯣꯏꯅ ꯂꯩꯔꯤ ꯑꯗꯨꯒ ꯕꯕꯥꯅ ꯃꯥꯁꯦ power grid ꯀꯤ GM ꯑꯣꯏ ꯑꯗꯨꯒ ꯃꯥꯏ ꯃꯤꯡꯅ ꯊꯧꯅꯥꯎꯖꯝ ꯁꯤꯇꯥꯀꯤꯔꯟ ꯁꯤꯡ ꯑꯗꯨꯒ ꯃꯃꯥꯅ ꯊꯧꯅꯥꯎꯖꯝ ꯑꯣꯡꯕꯤ ꯀꯤꯔꯟ ꯕꯂꯥ ꯗꯦꯕꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯇꯣꯝꯃꯤ ꯀꯧꯕ ꯑꯃ ꯂꯩ ꯃꯥꯁꯨ ꯃꯨꯝꯕꯥꯏꯗ ꯂꯩꯔꯤ Okay, aduga graphic designing oina layrakpase masida mass communication tawre mass communication dagi muk journey do lakpa matamda graphic designing gi thabak se masigi damakta khoina anybody hojik thabak tawninge masigi lines da changninge hai taragadi maduda changadaba education gi qualification hai tare ko madu singdo kari kari oigani masi anamana kana oi graphic designing gi course mayam anamana changmasi after 12 changi adu I be hired the akhoigi mi sidako angang oingai dagi kenoma creativity gi potential ama leiragadi adum sigi course se tawai hajikti BSc in animation aina su tholabne da sigi syllabus se loina yawi adada like any field adasu keno kitang last semester gumbada nangna decide tagodawne karam banangna khwai chanai edo haidi nangna BSc animation tamatamda keno animation da chanaragadi animation chakkibe yai aduga akhoigi designing ke ka tawose yam pamjaragadi graphic designer oina chakkibe su yai aduna not necessarily any background di lakpasu haidi lekte haidi arts oibe yai commerce oibe yai science oibe yai asu 12 ki matung dei nangi career decide tawdene adura career do nangna pamjabadu da chatkibna phai aduga akhoi manipur da hai tare ko manipur da su graphic designer lei tabanate maduda aina hangjaningi se tom se mapan da dam thabak tawre manipur da laga manipur da su tom gi haija singjaba mayam se manipur da leiriba miyam gi damakta thabak se tawge gana di wakhal da hoji fawba lakpidri bra lai do ain haiga do haibo akhoi gi manipur se midi ahaiba yam lei meeting macha yam lei kana mapan lam da so ko yam thengnare da khoi gi manipur gi sna sector se kitang unorganized oi adu organized oiragadi systematic oiragadi adi thabak se loi phangani kaina haragadi anywhere thabak tawda client se keno se adi thabak pupiri mi sing se anamana mapan lam gi oi aduna nungdang da sugera ayuk da sugera dakata de moi gi thabak to loi bani adu khoi manipur da su sigi se kitang akoina kaitare emphasis piraga ko tawragadi adum yamna potential leba state amne kana da khoi manipur gi art school gi chhatra mayam pune da hollywood da kadi hollywood ki aina sum hollywood haiwane indian cinema da su yamna post yam chaw pa ga yam leiri adu
ꯃꯣꯏꯅ ꯑꯗꯨꯗ ꯉꯝꯃꯒꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯀꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯍꯥꯏꯕ ꯑꯗꯨꯅꯤ ꯑꯗꯨ ꯉꯝꯒꯅꯤ ꯑꯗꯁꯨ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯈꯔ ꯂꯩꯔꯒ ꯀꯩꯅꯣꯝ ꯇꯧꯋꯦꯅ ꯈꯜꯂꯤ ꯑꯗꯣ ꯁꯤ ꯍꯧꯖꯤꯛꯄꯨꯗꯤ ꯀꯩꯅꯣ ꯗꯤꯁꯀ꯭ꯔꯤꯠ ꯑꯣꯏꯅ ꯊꯝꯖꯔꯒꯦ ꯑꯗꯣ ꯇꯧꯕ ꯉꯝꯕꯁꯨ ꯑꯣꯏꯕꯤꯌꯨ ꯑꯗꯨꯒ ꯇꯣꯝꯗꯒꯤ ꯃꯊꯪ ꯍꯪꯖꯅꯤꯡꯕꯁꯦ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯅꯤꯡ ꯇꯧꯔꯒ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯦꯛ ꯁ꯭ꯀꯦꯜ ꯃꯣꯗꯦꯜꯁꯤꯡꯁꯦ ꯊꯥꯒꯠꯂꯛꯄ ꯕꯠ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗꯕ ꯀꯔꯤ ꯑꯣꯏꯔꯖꯥꯠꯅꯣ ꯁꯨꯝ ꯃꯌꯥꯝꯅꯗꯤ ꯁꯨꯝ ꯋꯥꯈꯟꯗ ꯂꯩꯗꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯗꯣꯏꯖꯥꯠꯅꯣ ꯃꯥꯒꯤꯁꯤꯕꯨ ꯍꯦꯛ ꯈꯟꯕ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯁ꯭ꯀꯦꯜ ꯃꯣꯗꯦꯂꯤꯡꯁꯦ ꯃꯁꯤ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯣꯝꯅ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯍꯧꯕꯤꯔꯛꯈꯤꯕꯅꯣ ꯍꯣꯕꯤꯅꯦꯁꯨ ꯍꯥꯏꯕꯤꯔꯦꯀꯣ ꯍꯣꯕꯤꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯑꯇꯣꯞꯄ ꯍꯣꯕꯤꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤꯅ ꯈꯟꯖꯩ ꯍꯣꯕꯤ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁ꯭ꯀꯦꯜ ꯃꯣꯗꯦꯂꯤꯡꯁꯦ ꯈꯟꯕꯤꯔꯤꯁꯦ ꯁꯤ ꯃꯔꯝ ꯀꯔꯤꯒꯤ ꯍꯣꯏ ꯑꯩ ꯑꯗꯨꯝ ꯍꯥꯏꯒꯦ ꯁ꯭ꯀꯦꯜ ꯃꯣꯗꯦꯂꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯌꯨꯅꯤꯛ ꯑꯣꯏꯕ ꯍꯣꯕꯤ ꯑꯃꯅꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩ ꯁ꯭ꯀꯦꯜ ꯃꯣꯗꯦꯂꯤꯡꯒꯤ ꯃꯔꯝꯗ ꯆꯪꯗ꯭ꯔꯤꯉꯩꯗ ꯁ꯭ꯀꯦꯜ ꯃꯣꯗꯦꯂꯤꯡꯁꯦ ꯀꯩꯅꯣ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯒꯦ ꯍꯥꯏꯗꯤ ꯁ꯭ꯀꯦꯜ ꯃꯣꯗꯦꯂꯤꯡꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯋꯥꯔꯜꯗ ꯂꯩꯕ ꯄꯣꯠ ꯑꯃꯁꯦ ꯑꯩꯈꯣꯏꯅ ꯃꯥꯁꯦ ꯃꯆꯥ ꯑꯃ ꯍꯥꯏꯗꯤ ꯁ꯭ꯀꯦꯜꯁꯦ ꯍꯥꯏꯗꯤ ꯑꯁꯦꯡꯕꯗꯨꯗꯤ ꯁꯥꯕ ꯉꯝꯗ꯭ꯔꯕꯅꯤꯅ ꯃꯆꯥꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁ꯭ꯀꯦꯜꯗꯨꯒꯤ ꯔꯦꯁꯤꯌꯣꯗ ꯂꯧꯔꯒ ꯁꯥꯕꯅꯦ ꯑꯗꯨ ꯁꯤ ꯑꯦꯅꯤꯊꯤꯡ ꯑꯣꯏꯕ ꯌꯥꯏ ꯍꯥꯏꯗꯤ ꯄ꯭ꯂꯦꯟ ꯑꯣꯏꯕ ꯌꯥꯏ ꯒꯥꯔꯤ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯌꯨꯝ ꯑꯣꯏꯕꯁꯨ ꯌꯥꯏ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯒꯤꯁꯦ ꯁ꯭ꯀꯦꯜ ꯃꯣꯗꯦꯂꯤꯡꯁꯦ ꯑꯁꯦꯡꯕꯗꯤ ꯍꯣꯕꯤꯁꯨꯅꯤ ꯑꯗꯨꯒ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯜ ꯋꯥꯔꯜ ꯁꯥꯏꯟꯁꯇꯁꯨ ꯌꯥꯝꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯁꯝꯅ ꯍꯥꯏꯔꯒ ꯍꯣꯂꯤꯋꯨꯗꯀꯤ ꯁꯤꯅꯦꯃꯥ ꯑꯃ ꯅꯝꯕꯗ ꯃꯣꯏꯅ ꯁ꯭ꯄꯦꯁ ꯁꯤꯞ ꯀꯩꯀꯥ ꯁꯥꯕꯁꯦ 3Dꯗꯁꯨ ꯁꯥꯏ ꯑꯗꯨ 3D ꯂꯩꯇ꯭ꯔꯤꯉꯩꯗꯗꯤ ꯁ꯭ꯀꯦꯜ ꯃꯣꯗꯦꯂꯤꯡꯅ ꯁꯥꯔꯒ ꯀꯦꯃꯦꯔꯥꯒꯤ ꯇ꯭ꯔꯤꯛ ꯇꯧꯔꯒ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯄꯦꯁ ꯁꯤꯞꯀꯁꯦ ꯁꯥꯗꯣꯏꯅꯦ ꯑꯗꯨꯒ ꯑꯗꯨꯁꯨ ꯅꯠꯇꯅ ꯍꯥꯏꯗꯤ ꯌꯨꯝꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯗꯤꯌꯝ ꯀꯩꯀꯥ ꯁꯥꯕꯁꯦ ꯍꯣꯏ 3Dꯗꯕꯨꯗꯤ ꯍꯧꯖꯤꯛ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯕ ꯌꯥꯏ ꯑꯗꯨꯁꯨ ꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯒꯦꯁ ꯀꯩꯀꯥ ꯂꯥꯛꯄꯗ ꯀꯃꯥꯏꯅ ꯐꯤꯜꯁꯦ ꯎꯠꯀꯦ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯀꯃꯥꯏꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯅꯤ ꯍꯥꯏꯔꯒꯗꯤ ꯃꯣꯛꯀꯞ ꯑꯃ ꯁꯥꯗꯣꯏꯅꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯦꯛꯖꯦꯛ ꯁꯥꯕꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯜꯁꯦ ꯔꯦꯁꯤꯌꯣ ꯂꯩ ꯑꯗꯨ ꯑꯥꯔꯀꯤꯇꯦꯛꯀꯤꯗꯤ 1:100 ꯑꯣꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯐꯦꯟꯇꯁꯤ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯦꯟꯒꯨꯝꯕ ꯑꯗꯨꯒꯕꯨꯗꯤ ꯈꯤꯇꯪ ꯐ꯭ꯂꯦꯛꯁꯤꯕꯜ ꯑꯣꯏ 1:72 1:144 ꯀꯥꯏꯅꯀꯣ ꯑꯗꯨꯒ ꯑꯩꯅ ꯄꯥꯝꯖꯔꯨꯔꯤꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯁꯦ ꯄ꯭ꯂꯦꯟ ꯌꯥꯝ ꯄꯥꯝꯃꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯁꯦ ꯂꯩꯀꯥꯏꯗ ꯍꯦꯂꯤꯀꯣꯞꯇꯔ ꯑꯥꯔꯃꯤꯒꯤ ꯄꯥꯏꯔꯛꯄꯗ ꯀꯣꯏꯆꯦꯟ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯌꯦꯡꯉꯦ ꯑꯗꯨꯗ ꯃꯔꯛ ꯑꯃ ꯈꯜꯂꯝꯃꯤ ꯄꯥꯏꯂꯣꯠ ꯑꯣꯏꯒꯦꯅ ꯑꯗꯨꯗ ꯀ꯭ꯂꯥꯁ 12ꯀꯤ ꯃꯥꯔꯛꯇꯣ ꯌꯦꯡꯉꯨꯕꯗ ꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯁꯨꯝ ꯁꯤꯅ ꯀꯩꯅꯣꯅꯦ ꯑꯗꯨꯁꯨ ꯑꯩꯅ ꯅꯣꯡꯃ ꯁꯨꯝ ꯑꯩꯁꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯗ ꯍꯣꯕꯤꯁꯦ ꯁꯤꯗꯤ ꯑꯩꯁꯨ ꯁꯥꯕ ꯉꯝꯅꯤꯅ ꯍꯥꯏꯅ ꯁꯨꯝ ꯇꯧꯕꯅꯦ ꯑꯗꯨꯗ ꯊꯥꯏꯅ ꯆꯦꯅ ꯁꯥꯔꯝꯃꯦ ꯆꯦꯅ ꯁꯥꯕꯗꯒꯤ ꯁꯨꯝ ꯍꯧꯖꯤꯛꯀꯥꯟꯗꯤ ꯏꯟꯇꯔꯅꯦꯠ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯒ ꯑꯗꯨꯒ ꯁꯥꯎꯠ ꯏꯁ ꯑꯦꯁꯤꯌꯥ ꯑꯗꯨꯒ ꯁ꯭ꯄꯦꯁꯦꯜꯂꯤ ꯖꯄꯥꯟꯗꯗꯤ ꯃꯣꯏꯒꯤ ꯃꯤꯅꯤꯌꯦꯆꯔꯁꯦ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯄꯤꯔꯦ ꯀꯩꯅꯣ ꯖꯄꯥꯟꯗꯗꯤ ꯕꯣꯟꯁꯥꯏ ꯀꯥꯏꯅꯁꯨ ꯂꯩꯀꯣ ꯑꯗꯣ ꯃꯣꯏꯁꯦ ꯄꯣꯠ ꯃꯆꯥ ꯃꯆꯥ ꯁꯥꯕꯁꯦ ꯌꯥꯝ ꯂꯩ ꯑꯗꯨꯗ ꯑꯩꯅ ꯅꯣꯡꯃ ꯁꯨꯝ ꯊꯤꯒꯠꯂꯨꯕꯗ ꯅꯪ ꯄꯥꯔꯠꯁꯦ ꯂꯩꯔꯒ ꯅꯁꯥꯅ ꯁꯥꯕ ꯌꯥꯏꯀꯣꯅ ꯍꯥꯏ ꯑꯗꯨꯗ ꯃꯣꯏꯁꯦ ꯄꯥꯔꯠꯁꯦ ꯀꯤꯠ ꯀꯧꯏ ꯕꯣꯛꯁꯇ ꯂꯥꯛꯑꯦ ꯑꯗꯣ ꯕꯣꯛꯁꯁꯦ ꯑꯩꯅ ꯂꯩꯔꯀꯥꯟꯗ ꯃꯥꯁꯦ ꯁ꯭ꯇꯦꯞ ꯈꯔ ꯁꯥꯡꯉꯤ ꯍꯥꯏꯗꯤ ꯔꯪ ꯇꯩꯕꯗꯩꯅ ꯑꯦꯁꯦꯝꯕꯜ ꯇꯧꯕꯗꯩꯅ ꯑꯗꯨꯒ ꯂꯥꯁꯇ ꯅꯪꯒꯤ ꯑꯥꯔꯠ ꯋꯥꯔꯛꯇꯣ ꯌꯦꯡꯖꯕꯗꯣ ꯑꯗꯣ ꯁꯤ ꯍꯣꯕꯤꯁꯦ ꯑꯃꯔꯣꯝꯗ ꯍꯥꯏꯔꯗꯤ ꯃꯦꯟꯇꯦꯜ ꯁ꯭ꯇ꯭ꯔꯦꯁꯇꯁꯨ ꯌꯥꯝꯅ ꯔꯤꯂꯤꯐ ꯄꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯃꯥꯏꯟꯁꯦ ꯂꯣꯡ ꯑꯋꯔ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯗꯥꯏꯚꯔꯠ ꯇꯧꯅꯕ ꯑꯃ ꯂꯩ ꯈꯔ ꯑꯃꯅ ꯃꯤ ꯑꯃꯅ ꯏꯁꯩ ꯇꯥꯕ ꯌꯥꯏ ꯇꯤꯚꯤ ꯌꯦꯡꯕ ꯌꯥꯏ ꯁ꯭ꯇꯥꯝ ꯀꯂꯦꯛꯁꯟ ꯇꯧꯕ ꯌꯥꯏ ꯑꯗꯣ ꯑꯩꯒꯤꯗꯤ ꯍꯣꯕꯤꯁꯤꯗ ꯐꯣꯀꯁ ꯇꯧꯔꯀꯥꯟꯗ ꯃꯥꯏꯟꯁꯦ ꯁꯠ ꯗꯥꯎꯟ ꯇꯧꯔꯀꯥꯟꯗ ꯃꯦꯟꯇꯦꯜ ꯁ꯭ꯇ꯭ꯔꯦꯁꯁꯤꯁꯨ ꯔꯤꯗ꯭ꯌꯨꯁ ꯇꯧꯋꯦ ꯑꯗꯨꯒ ꯍꯣꯕꯤꯁꯨ ꯄꯥꯝꯖꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨꯕꯨ ꯑꯩꯅ ꯃꯔꯛꯁꯤꯗ ꯍꯪꯖꯅꯤꯡꯕꯁꯦ ꯑꯩꯈꯣꯏꯅ ꯇꯣꯝꯅ ꯑꯣꯐꯤꯁ ꯀꯥꯔꯨꯔꯅꯤ ꯌꯨ ꯃꯦ ꯕꯤ ꯋꯔꯀꯤꯡ ꯐꯣꯔ 8 hours or more than that 13 hours 13 hours also ꯑꯗꯨꯅꯦ ꯄꯨꯡ 12ꯁꯦ ꯊꯕꯛ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯄꯗ ꯃꯣꯗꯦꯜꯁꯦ ꯁꯥꯅꯕ ꯍꯣꯠꯅꯕꯗ ꯀꯣꯛꯁꯦ ꯊꯥꯗꯗꯣꯔꯤꯅꯦꯕ ꯑꯣꯐꯤꯁꯇ ꯀꯣꯛ ꯊꯥꯗꯔꯨꯔꯕꯅꯦꯕ ꯑꯣꯜꯔꯦꯗꯤ ꯗꯦꯟ ꯑꯃꯨꯛꯀꯁꯨ ꯍꯜꯂꯛꯑꯒ ꯀꯣꯛꯁꯦ ꯊꯥꯗꯗꯣꯏꯅꯦꯕ ꯃꯦꯟꯇꯦꯜ ꯁ꯭ꯇ꯭ꯔꯦꯁꯇꯒꯤ ꯍꯣꯏ somehow ꯗꯥꯏꯚꯔꯠ ꯇꯧꯕ ꯉꯝꯃꯦꯕꯨꯗꯤ ꯍꯥꯏꯌꯦ ꯑꯗꯣ ꯕꯣꯠ ꯃꯦꯟꯇꯦꯜꯂꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯌꯥꯝꯅ ꯑꯂꯔꯠ ꯑꯣꯏꯔꯒ ꯊꯕꯛꯁꯦ ꯇꯧꯗꯣꯏꯅꯦꯕ ꯃꯁꯤꯗ ꯁ꯭ꯇ꯭ꯔꯦꯁ ꯍꯥꯏꯇꯥꯔꯦꯀꯣ ꯍꯛꯆꯥꯡꯗ ꯑꯋꯥꯕꯒꯨꯝꯕ ꯑꯣꯔ ꯑꯗꯨꯒꯨꯝꯕꯗꯤ ꯀꯔꯤꯝꯇ ꯂꯩꯕꯤꯗꯕ꯭ꯔꯥ ꯑꯩꯗꯤ ꯀꯩꯅꯣ ꯑꯩꯅ ꯊꯕꯛ ꯇꯧꯕꯗ ꯈ꯭ꯋꯥꯏ ꯋꯥꯏꯁꯦ ꯇ꯭ꯔꯥꯚꯦꯂꯤꯡ ꯈꯤꯇꯪ ꯋꯥꯏ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯁꯤꯇꯤ ꯑꯆꯧꯕꯗꯗꯤ ꯇ꯭ꯔꯥꯚꯦꯂꯤꯡꯁꯦ ꯌꯥꯝ ꯁ꯭ꯇ꯭ꯔꯦꯁꯐꯨꯜ ꯑꯣꯏ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯏꯚꯟ ꯂꯝꯕꯤ ꯇꯦꯜꯂꯐꯥꯎꯗ ꯇ꯭ꯔꯥꯐꯤꯛꯇ ꯆꯞꯈ꯭ꯔꯒꯗꯤ ꯀꯣꯛ ꯌꯥꯝ ꯁꯥꯖꯥꯅꯩ ꯑꯗꯨꯗ ꯑꯣꯐꯤꯁ ꯍꯜꯂꯛꯄꯁꯦ ꯑꯩꯗꯤ ꯑꯣꯐꯤꯁꯀꯤ ꯄ꯭ꯔꯦꯁꯔꯗꯤ ꯑꯗꯨꯝ ꯂꯩ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯇꯤꯝ ꯑꯃ ꯁꯨꯝ ꯂꯤꯗ ꯇꯧꯕꯅꯤꯅ ꯇꯤꯝꯒꯤ
ꯊꯕꯛ ꯂꯣꯏꯁꯜꯍꯧꯗꯕ ꯑꯗꯒꯤ ꯀ꯭ꯂꯥꯏꯟꯅ ꯍꯪꯉꯛꯄ ꯀꯔꯝ ꯀꯥꯟꯗ ꯂꯣꯏꯗꯣꯏꯅꯣ ꯑꯗꯨ ꯃꯌꯥꯝꯗꯣ ꯌꯨꯝꯗ ꯈꯟ ꯂꯩꯔꯒꯗꯤ ꯅꯁꯥꯗ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝ ꯍꯦꯟꯒꯠꯂꯛꯀꯅꯤ ꯑꯗꯨꯅ ꯃꯥꯏꯟꯁꯦ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯣꯏꯅ ꯊꯝꯗꯕ ꯌꯥꯗꯦ ꯑꯗꯨꯗ ꯊꯝꯗꯕ ꯌꯥꯗꯁꯨ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯒꯤ ꯍꯣꯕꯤꯁꯤꯗ ꯉꯥꯛꯇꯪ ꯐꯝꯃꯒ ꯀꯩꯅꯣ ꯍꯣꯏ ꯌꯨꯝ ꯍꯜꯂꯛꯑꯒ ꯉꯥꯛꯇꯪꯗꯤ ꯐ꯭ꯔꯦꯁ ꯑꯣꯏ ꯑꯗꯨꯒ ꯉꯥꯛꯇꯪ ꯄꯨꯡꯈꯥꯏ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯀꯩꯅꯣꯁꯤꯗ ꯃꯣꯗꯦꯂꯤꯡꯁꯤꯗ ꯐꯝꯃꯒ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯄꯣꯠꯁꯤꯡꯁꯦ ꯂꯣꯏ ꯀꯥꯎꯊꯣꯛꯑꯦꯕ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯑꯣꯐꯤꯁꯀꯤ ꯊꯕꯛꯇꯨꯅ ꯑꯩꯈꯣꯏ ꯂꯩꯖꯈ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯉꯁꯥꯏꯒꯤ ꯄꯣꯠꯇꯨ ꯃꯃꯥꯡꯗ ꯎꯕ ꯃꯇꯝꯗ ꯏꯁꯥꯅ ꯄꯥꯝꯖꯔꯕꯅꯤꯅ ꯁꯤꯗ ꯐꯣꯀꯁ ꯇꯧꯔꯒ ꯈꯤꯇꯪ ꯇꯧꯁꯤꯗ ꯑꯦꯠꯂꯤꯁ 30 ꯃꯤꯅꯤꯠꯐꯥꯎ ꯑꯣꯏꯔꯁꯨꯀꯣ ꯍꯥꯏꯗꯤ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯅ ꯄ꯭ꯂꯦꯟ ꯁꯥꯕꯁꯦ ꯄ꯭ꯂꯦꯟꯒꯤ ꯀꯣꯛꯄꯤꯠꯁꯤꯗ ꯉꯁꯤꯗꯤ ꯖꯣꯏꯁꯇꯤꯛꯁꯦ ꯍꯥꯞꯄꯒꯦ ꯅꯠꯇ꯭ꯔꯒ ꯃꯣꯏ ꯌꯣꯛ ꯁ꯭ꯇꯤꯛꯁꯨ ꯍꯥꯏꯀꯣ ꯌꯣꯛ ꯁ꯭ꯇꯤꯛꯁꯤꯃ ꯍꯥꯞꯄꯒꯦ ꯑꯗꯨ ꯍꯥꯞꯄ ꯃꯇꯝꯁꯤꯗ ꯑꯦꯠꯂꯤꯁ ꯌꯥꯝꯅ ꯄꯣꯠꯁꯦ ꯌꯥꯝ ꯗꯦꯂꯤꯀꯦꯠ ꯑꯣꯏ ꯑꯗꯨꯅ ꯉꯥꯛꯇꯪ 30 ꯃꯤꯅꯤꯠꯁꯃꯨꯛ ꯑꯗꯨꯗ ꯀꯣꯟꯁꯦꯟꯇ꯭ꯔꯦꯠ ꯇꯧꯔꯒ ꯁꯥꯕ ꯃꯇꯝꯗ ꯀꯩꯅꯣ ꯁ꯭ꯇ꯭ꯔꯦꯁꯁꯦ ꯑꯗꯨꯝ ꯔꯤꯂꯤꯐ ꯑꯣꯏꯒꯖꯥꯅꯤ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯅꯪꯒꯤ ꯃꯥꯏꯟꯗꯣ ꯑꯇꯣꯞꯄꯗ ꯐꯣꯀꯁ ꯇꯧ ꯉꯝꯗꯦ ꯑꯗꯨꯒ ꯁꯣꯔꯤ ꯑꯩꯈꯣꯏꯒꯤ ꯁꯤꯇꯤꯗ ꯊꯕꯛ ꯇꯧꯕꯁꯤ ꯈ꯭ꯋꯥꯏ ꯗꯤꯁꯑꯦꯗꯚꯥꯟꯇꯦꯖꯁꯦ ꯃꯦꯟꯇꯦꯜ ꯁ꯭ꯇ꯭ꯔꯦꯁꯁꯤꯅꯦꯕ ꯑꯗꯨꯒ ꯑꯦꯡꯖꯥꯏꯇꯤ ꯑꯦꯇꯦꯛ ꯀꯩꯒꯤꯅꯣꯗꯤ ꯑꯩꯈꯣꯏꯗꯤ ꯃꯄꯥꯟ ꯂꯩꯕꯅꯤꯅ ꯌꯨꯝꯁꯦ ꯗꯛ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯑꯣꯐꯤꯁ ꯍꯜꯂꯛꯄꯗ ꯌꯨꯝꯗꯗꯤ ꯃꯤ ꯇꯨꯝꯃꯝꯕꯁꯨ ꯌꯥꯏ ꯗꯤꯁꯇꯔꯕꯁꯨ ꯇꯧꯅꯤꯡꯗꯦ ꯑꯗꯨꯗ ꯀꯩꯅꯣꯝꯃ ꯅꯁꯥꯒꯤ ꯍꯣꯕꯤ ꯑꯃ ꯂꯩꯔꯒꯗꯤ ꯑꯗꯨꯝ ꯁ꯭ꯇ꯭ꯔꯦꯁꯁꯦ ꯑꯗꯨꯝ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕꯖꯥꯠꯅꯤ ओके अदुगा हुजिकी मॉडल से साननब किट से किट अना पनबिगी किट हाइको मसी किट से कदाइदगी लेबी अदुदुगा ममल से तांगब्रा एनी लेमेन अमना अफोर्ड तौबा ngamba ओइगद्रा मसीगी मतंगदसु सी ए तुम हाइजागे अदो सी से इंडिया ददी यामना अखोगी ग्रुप से आदि स्केल मॉडलिंग ग्रुप से याम पी अदो अतोप लमदनी आइना सो हाना हाइजागे यामना चावे अदो पोटेंशियल दी याम लै अदो इंडिया दा दुकान अमखतंग लै मसी दिल्ली दा बेस तौई अदो दिल्ली बेस तौसे मा मतोंदो ओइबनिना मरमरत मोनोपोली की टाइप पैसा से याम हेंगतले अदुना क्वाइ फबदी आइन हाबो जापान सिनी जापान की जापान दगी अनमना लय पोचे लैबदा मोइसे याम तांगबदगी ना याम ममन आयो बसु लैगरे अदो जनरली आई अदुम डिस्क्लोज तौरगे अदो अदुम खरा पैसा अदुम थाजै आई अदुम आइना अफोर्ड तौंगमगदो अदुम था खुदिंगी खरा बजेट तौरगा अदुम आई किट से खरा लै अदो लै मतमदा ख्वाइदगी अमुक आइदी सिजु नुंगाइबम पैकेज लापसे आइदी तक हांदोपसे एक्साइटमेंट याम लैको अदुदा सिगी पोचे हेक लैरगा कस्टम दा स्टक तौरगदी फरक याम ताइ कस्टम से इनडाइ कस्टम से खितंग प्रेडिक्ट तौबा ngamdeko samna ga duty थीबसु यावी ड्यूटी थीदबसु यावे अदो अदुगा सिगी डिटेल से हारगदी क्वाइ होमोसे अखोगी सुम लुपा चनी चहुम दगी अदुम हौवे अदुगा याम तांगमदी अदुम आयोगरे अदो अदुगा हुजिक मॉडल से सारे साबा हौरे साबा लोइरे हॉबी निना सादुरीनेबा साबरी सुक्लेब लेप्त्रबनेबा मॉडल से सुम यामा अगर लैबसे योनबगुंबगी बिजनेस मचागुंबा हाइतारेको बिजनेस मयाम हौजिक साइड बिजनेस अदुम लोइनमक तौनै हाइबा तारे हॉबी दुदगी अदुम बिजनेस मचा अमा सु तौबगी फिबमदा लैब्रा मीना लैरके हाइरगा ऑनलाइन ऑर्डर तौबगुंबा अदुगुंबगी स्टेप कादी लखतपिरब्रा होय अदु आइगी अनमनदी आइगी साजाबसे आइगी इसागी केनोगी साजाबने सैटिस्फाइड होइना अदु मी मैमना आइवना याम लेजागे नाम हाय अदु आइसु मरमक्ता नो हाइबदी ngamde अदु आइनो हाय तौदु वाइ कंडीशन खरदि थम्मी आइदि सी से आर्ट वर्क से नंगना सावना आइ खुदक्ता साबदी ngamde मतम चंगी आर्ट नंगना फोर्स तौरगदी माना उलक्तियो पोतसे फजदे अदुना खितंग मतम पिबियु अदुगा सिगी स्केल मोल्डिंग से जापान दको जापान गा इंग्लैंड गा अमेरिका हाइतारेको नॉर्थ अमेरिका दा मोइगी ट्रेन साबसे याम पॉपुलर ओए ट्रेन साबसे अखोइगी मी खरामना लग्नै को एदि it is as delicate as woman necklace हायबा एदि यामना खुद चंगी यामना तवे अदु मोइसे अदु योले मोइसे योन मतमदा अखोइगी आर्ट कलेक्शन की टाइप दा मी याम लैनै दुगा होय अदुगा अखोइ अइनासु सुम खंजबदा अखोइगी मणिपुर दसु अखोइ मणिपुर की आर्ट स्कूल की स्टूडेंट सिंगे याम हाइए अदुना मोइनागा स्केल मॉडलिंग की पार्ट खरा हाइतारेको समनागा प्लेन साबदा पाइलट यारक्तबगुंबा अदुना पाइलट गुंबा साबसेसु स्कल्पटिंग हाइतबे अदु अदुगी
ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯑꯩꯈꯣꯏꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯗꯤ ꯌꯥꯝ ꯂꯩ ꯃꯅꯤꯄꯨꯔꯗꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩ ꯁꯤꯒꯤ ꯇꯣꯄꯤꯛꯁꯤꯗ ꯈꯟꯅꯒꯗꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯋꯥꯔꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯈꯛꯇꯪ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯇꯨꯡꯗ ꯇꯣꯝꯗꯒꯤ ꯍꯪꯒꯗꯕ ꯑꯩꯈꯣꯏꯅ ꯈꯪꯍꯧꯒꯗꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯄꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯃꯌꯥꯝꯕ ꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯗꯣꯝ ꯌꯦꯡꯕꯤꯔꯤꯕꯁꯤ ꯏꯝꯄꯦꯛ ꯇꯣꯛ ꯇꯨ ꯃꯅꯤꯄꯨꯔꯅꯤ ꯑꯩ ꯄꯤꯡꯀꯤ ꯑꯣꯀ꯭ꯔꯝ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕꯁꯤ ꯁ꯭ꯀꯦꯜ ꯃꯣꯗꯦꯂꯔꯅꯤ ꯇꯣꯝ ꯊꯧꯅꯥꯎꯖꯝ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯇꯣꯝ ꯕ꯭ꯔꯦꯛꯀꯤ ꯃꯃꯥꯡꯗ ꯃꯅꯤꯄꯨꯔꯗ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯕ ꯃꯁꯤꯒꯤ ꯁ꯭ꯀꯦꯜ ꯃꯣꯗꯦꯂꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯨꯒ ꯈꯨꯠ ꯁꯥ ꯍꯩꯕꯒꯤ ꯃꯇꯥꯡꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯗ ꯃꯌꯥꯝ ꯑꯃ ꯂꯩ ꯄꯣꯇꯦꯟꯁꯤꯌꯦꯜ ꯌꯥꯝ ꯂꯩ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯅ ꯍꯧꯖꯤꯛ ꯉꯁꯤꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯦ ꯑꯦꯅꯤ ꯒ꯭ꯔꯥꯐꯤꯛ ꯗꯤꯖꯥꯏꯅꯤꯡꯕꯨ ꯑꯣꯏꯔꯣ ꯑꯗꯨꯒ ꯁ꯭ꯀꯦꯜ ꯃꯣꯗꯦꯂꯤꯡꯕꯨ ꯑꯣꯏꯔꯣ ꯑꯥꯔꯠ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯗ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯀꯌꯥꯃꯨꯛ ꯆꯥꯎꯈꯠꯂꯒꯦꯅ ꯈꯟꯕꯤ ꯑꯩꯗꯤ ꯑꯣꯅꯦꯁꯂꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦꯀꯣ ꯑꯩꯅ ꯁꯨꯝ ꯃꯄꯥꯟ ꯂꯩꯔꯛꯄꯗ ꯌꯥꯝ ꯊꯦꯡꯅꯔꯦ ꯍꯥꯏꯗꯤ ꯀꯨꯏꯗ꯭ꯔꯤ ꯑꯩꯈꯣꯏꯒꯤ ꯁꯨꯝ ꯕꯣꯝꯕꯦꯒꯤ ꯆꯔꯆ ꯈꯔ ꯆꯪꯉꯨꯕꯗ ꯃꯣꯏꯒꯤ ꯃꯨꯔꯥꯜ ꯑꯗꯒꯤ ꯐ꯭ꯔꯦꯁꯀꯣ ꯃꯌꯥꯝꯁꯦ ꯗꯤꯖꯥꯏꯟ ꯇꯧꯔꯝꯕꯀꯣ ꯑꯗꯨꯗ ꯁꯤꯁꯦ ꯀꯅꯥꯅ ꯇꯧꯔꯤꯅꯣ ꯊꯤꯒꯠꯂꯛꯄ ꯃꯇꯝꯗ ꯃꯩꯇꯩ ꯃꯆꯥ ꯑꯣꯏ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯆꯥꯁꯦ ꯈꯨꯠ ꯌꯥꯝ ꯍꯩ ꯑꯗꯨꯒ ꯀꯝꯄꯅꯤ ꯑꯩꯅ ꯁꯨꯝ ꯄ꯭ꯔꯤꯚꯤꯌꯁ ꯀꯝꯄꯅꯤ ꯁꯨꯝ ꯊꯕꯛ ꯇꯧꯔꯨꯕꯗꯁꯨ ꯃꯣꯏꯒꯤ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯇ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯄ꯭ꯔꯥꯏꯝ ꯐꯣꯀꯁꯇ ꯁꯨꯝ ꯇꯧꯔꯨꯕꯗ ꯑꯇꯣꯞꯄ ꯗꯤꯄꯥꯔꯠꯃꯦꯟꯇꯁꯨ ꯑꯗꯨꯝ ꯃꯩꯇꯩ ꯃꯆꯥ ꯌꯥꯎꯔꯝꯃꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯅꯣꯠ ꯑꯣꯟꯂꯤ ꯃꯩꯇꯩꯀꯣ ꯑꯩ ꯁꯨꯝ ꯃꯅꯤꯄꯨꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯅꯤꯄꯨꯔꯤꯁꯦ ꯌꯥꯝꯅ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯑꯥꯔꯠ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯍꯥꯏꯗꯤ ꯑꯗꯨ ꯇꯝꯃꯨꯕ ꯑꯩꯈꯣꯏ ꯇꯥꯃꯣ ꯈꯔ ꯊꯦꯡꯅꯔꯨꯔꯦ ꯃꯣꯏ ꯀꯛꯆꯤꯡꯗꯒꯤ ꯃꯣꯏꯁꯦ ꯁ꯭ꯀꯜꯞꯇꯤꯡꯒ ꯌꯥꯝ ꯁꯥꯏ ꯑꯗꯣ ꯃꯣꯏꯁꯦ ꯃꯣꯏꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯑꯗꯒꯤ ꯃꯣꯏꯒꯤ ꯍꯩꯕꯁꯦ ꯌꯥꯝꯅ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯅꯤ ꯌꯥꯝꯅ ꯗꯤꯃꯥꯟ ꯂꯩꯒꯗꯕ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯅꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩ ꯈꯨꯗꯝ ꯑꯣꯏꯅ ꯇꯝꯖꯒꯦ ꯍꯥꯏꯗꯤ ꯆꯦꯛ ꯔꯤꯄꯥꯕ꯭ꯂꯤꯛꯁꯦ ꯆꯦꯛ ꯔꯤꯄꯥꯕ꯭ꯂꯤꯛꯁꯦ ꯚꯤꯗꯤꯑꯣ ꯒꯦꯝ ꯁꯥꯕꯗꯁꯨ ꯋꯥꯔꯜꯗ ꯌꯥꯝ ꯐꯥꯎꯕꯅꯦ ꯃꯣꯏꯁꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯏꯟꯚꯦꯁꯃꯦꯟ ꯍꯥꯏꯗꯤ ꯍꯣꯏ ꯏꯟꯚꯦꯁꯃꯦꯟꯕꯨꯗꯤ ꯆꯪꯉꯦ ꯀꯝꯄ꯭ꯌꯨꯇꯔ ꯍꯩꯔꯒ ꯀꯝꯄ꯭ꯌꯨꯇꯔꯗꯨꯗ ꯏꯟꯖꯤꯟꯕꯨꯗꯤ ꯑꯃꯦꯔꯤꯀꯥꯗ ꯁꯥꯕꯁꯨ ꯌꯥꯏ ꯑꯗꯨꯁꯨ ꯃꯤ ꯀꯩꯀꯥ ꯁꯥꯕ ꯍꯥꯏꯗꯤ 3D ꯃꯣꯗꯦꯜ ꯀꯩꯀꯥ ꯁꯥꯕꯁꯤꯗꯤ ꯃꯣꯏꯒꯤ ꯆꯦꯛ ꯃꯆꯥꯅ ꯂꯣꯏ ꯁꯥꯏꯌꯦꯕꯀꯣ ꯍꯥꯏꯗꯤ ꯈꯨꯠꯂꯣꯏꯕ ꯍꯥꯏꯁꯦ ꯑꯗꯨꯗ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯜ ꯃꯣꯗꯦꯂꯤꯡꯗꯁꯨ ꯄ꯭ꯂꯦꯟ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯄ꯭ꯂꯦꯟꯁꯦ ꯃꯣꯏ ꯄꯥꯔꯠ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯥꯗꯦ ꯍꯥꯏꯗꯤ ꯃꯤ ꯈꯔ ꯑꯃ ꯂꯩ ꯌꯥꯝ ꯁꯨꯄꯔ ꯗꯤꯇꯦꯜ ꯑꯣꯏꯕ ꯄꯥꯝꯕ ꯑꯗꯨꯗ ꯗꯤꯇꯦꯜ ꯑꯣꯏꯕꯁꯦ ꯁꯤꯒꯤ ꯄꯥꯔꯠꯁꯦ ꯑꯩꯈꯣꯏ ꯑꯥꯐꯇꯔ ꯃꯥꯔꯀꯦꯠ ꯀꯧꯏꯀꯣ ꯑꯗꯨꯅ ꯑꯥꯐꯇꯔ ꯃꯥꯔꯀꯦꯠꯁꯤꯗ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤꯁꯦ ꯄꯣꯠ ꯑꯍꯨꯝ ꯂꯩ ꯑꯗꯨꯗ ꯄ꯭ꯂꯦꯟ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯦꯜ ꯃꯣꯗꯦꯂꯤꯡꯒꯤ ꯁ꯭ꯇꯤꯀꯔ ꯀꯩꯀꯥꯁꯦ ꯀꯩꯅꯣ ꯀꯧꯋꯦ ꯗꯤꯀꯜꯁ ꯑꯅ ꯀꯧꯋꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯔꯠ ꯁ꯭ꯀꯜꯞꯇꯤꯡ ꯀꯩꯀꯥ ꯇꯧꯔꯒ ꯁꯥꯕ ꯁ꯭ꯄꯦꯁꯦꯜ ꯄꯥꯔꯠ ꯀꯩꯀꯥ ꯈꯔ ꯂꯩ ꯑꯗꯨꯅ ꯔꯦꯖꯤꯟ ꯄꯥꯔꯠ ꯀꯧꯋꯦ ꯑꯗꯨꯒ ꯊꯔꯠ ꯁꯨꯕꯅ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ PE ꯄꯥꯔꯠ ꯑꯅꯀꯣ ꯐꯣꯇꯣ ꯐ꯭ꯔꯦꯠ ꯑꯅ ꯑꯗꯨꯗ ꯁꯤꯒꯤ ꯑꯍꯨꯝꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯣꯏꯅ ꯉꯝꯅꯤ ꯍꯥꯏꯗꯤ ꯉꯝꯅꯤ ꯍꯥꯏꯔꯒꯗꯤ ꯑꯦꯛꯖꯥꯝꯄꯜ ꯁꯝꯅ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯑꯥꯔꯠ ꯁ꯭ꯀꯨꯜꯒꯤ ꯃꯤ ꯑꯃꯅꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯉꯣꯟꯗ ꯑꯩꯅ ꯑꯦꯁꯥꯏꯟꯃꯦꯟꯁꯦ ꯄꯤꯗꯣꯏꯅꯦ ꯅꯪ ꯑꯥꯔꯃꯤ ꯑꯃ ꯁꯥꯎ ꯑꯥꯔꯃꯤꯁꯦ ꯑꯩꯈꯣꯏꯒꯤ ꯖꯄꯥꯟ ꯂꯥꯟꯗ ꯆꯠꯈꯤꯕ ꯕ꯭ꯔꯤꯇꯤꯁꯀꯤ ꯑꯥꯔꯃꯤ ꯑꯃ ꯁꯥꯎ ꯍꯥꯏꯗꯣꯏꯅꯦꯕ ꯑꯗ ꯃꯥꯅ ꯃꯥꯁꯇꯔ ꯀꯣꯄꯤꯁꯦ ꯃꯥꯅ ꯊꯥ ꯑꯃ ꯆꯪꯉꯁꯨ ꯁꯥꯔꯅꯦꯕ ꯃꯥꯁꯇꯔ ꯀꯣꯄꯤꯁꯦ ꯑꯗꯣ ꯑꯥꯔꯠ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔ ꯑꯃꯍꯦꯛꯇꯅ ꯉꯝꯅꯦꯕ ꯑꯗꯨꯗ ꯍꯣꯏ ꯀ꯭ꯋꯥꯂꯤꯇꯤ ꯆꯦꯛ ꯇꯧꯗꯕꯗꯤ ꯌꯥꯗꯦ ꯀꯩꯅꯣ ꯍꯥꯏꯔꯒꯗꯤ ꯁ꯭ꯀꯦꯜ ꯃꯣꯗꯦꯂꯤꯡ ꯋꯥꯔꯜꯒꯤ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯁꯤरिꯌꯁ ꯑꯣꯏꯒꯜꯂꯦꯀꯣ ꯑꯗꯨꯗ ꯄꯣꯠꯁꯦ ꯁꯥꯔꯅꯤ ꯁꯥꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯁꯨ ꯑꯗꯨꯝ ꯐꯪꯕ ꯑꯩꯈꯣꯏꯒꯤ ꯔꯦꯖꯤꯟ ꯀꯥꯁꯇꯤꯡ ꯀꯥꯏꯅ ꯑꯗꯨꯝ ꯈꯔ ꯂꯩꯀꯣ ꯃꯣꯏ ꯑꯗꯨꯝ ꯑꯥꯔꯠ ꯁ꯭ꯀꯨꯜꯒꯤ ꯁꯥꯇ꯭ꯔꯁꯤꯡꯅ ꯑꯗꯨꯝ ꯈꯪꯉꯝꯃꯅꯤ ꯑꯗꯨꯗ ꯔꯦꯖꯤꯟꯁꯦ ꯀꯥꯁ ꯇꯧꯔꯒ ꯑꯩꯈꯣꯏ ꯃꯜꯇꯤꯄꯜ ꯀꯣꯄꯤ ꯁꯥꯗꯣꯏꯅꯦꯕ ꯑꯗꯨꯗ ꯃꯜꯇꯤꯄꯜ ꯀꯣꯄꯤꯁꯦ ꯁꯥꯔꯀꯥꯟꯗ ꯑꯥꯔꯃꯤꯁꯦ ꯁꯥꯔꯦ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯅ ꯐꯦꯁꯕꯨꯛ ꯑꯣꯏꯕ ꯌꯥꯏ ꯏꯕꯦ ꯑꯣꯏꯕ ꯌꯥꯏ ꯁꯤꯗ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧ ꯇꯥꯔꯦꯀꯣ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯗꯤꯃꯥꯟꯁꯦ ꯂꯥꯛꯑꯅꯦꯕ ꯗꯤꯃꯥꯟꯁꯦ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯣꯠ ꯌꯣꯟꯕꯁꯤꯁꯨ ꯌꯥꯝ ꯂꯥꯛꯑꯦ ꯀꯩꯅꯣꯗ ꯄꯣꯠꯁꯦ ꯌꯥꯝꯅ ꯂꯨꯝꯗꯦ ꯑꯗꯨꯅ ꯄꯣꯁ ꯑꯣꯐꯤꯁꯇ ꯆꯠꯂꯒ ꯁꯤ ꯍꯌꯦꯡ ꯑꯃꯦꯔꯤꯀꯥꯗ ꯊꯥꯕꯤꯈꯣ ꯏꯪꯂꯦꯟꯗ ꯊꯥꯕꯤꯈ꯭ꯔꯒ ꯃꯦꯛꯁꯤꯃꯝ 200 to 300 rupees ꯃꯨꯛ ꯆꯪꯉꯅꯤ ꯑꯗꯣ ꯀꯁꯇꯝ ꯗꯤꯀ꯭ꯂꯦꯔꯦꯁꯟꯁꯨ ꯌꯥꯝ ꯆꯪꯉꯔꯣꯏ ꯑꯗꯨꯅ ꯉꯁꯥꯏꯒꯤ 200 to 300 ꯑꯩꯈꯣꯏꯅ ꯆꯠꯂ ꯄꯣꯁꯇꯜꯗ ꯊꯥꯔꯨꯕꯁꯦ ꯍꯣꯏ ꯃꯇꯤꯔꯤꯌꯦꯜ ꯑꯣꯏꯅ ꯄ꯭ꯔꯣꯗꯛꯁꯟ ꯇꯧꯕꯗꯗꯤ ꯂꯨꯄꯥ 200 ꯃꯨꯛ ꯆꯪꯉꯝꯕ ꯌꯥꯏ ꯍꯥꯏꯗꯤ ꯇꯣꯇꯜ 400 ꯃꯨꯛ ꯀꯣꯁ ꯍꯥꯏꯔꯁꯦꯕ ꯃꯤ ꯑꯃꯇꯪ ꯁꯥꯕ ꯑꯗ ꯃꯥꯏ ꯄ꯭ꯔꯣꯐꯤꯠꯁꯦ ꯅꯤꯌꯔꯂꯤ 2000 ꯃꯨꯛ ꯐꯪꯕ ꯌꯥꯏ ꯍꯥꯏꯗꯤ 1600 ꯃꯥꯏ ꯅꯦꯠ ꯄ꯭ꯔꯣꯐꯤꯠ ꯑꯣꯏꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯄꯣꯇꯦꯟꯁꯤꯌꯦꯜ ꯈꯔ ꯂꯩ ꯑꯗꯨꯒ ꯑꯃꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ
मणिपुर से ग्राफिक डिजाइनर याम लई अदरा ग्राफिक डिजाइनर से अखोई होय मणिपुर से पिक पनसु कितंग कहता है अखोई अतोप फील्ड हेक्टर जंप तौगे अदरा आइना दि मोय सिंजे दुम स्टिक तौबियु अदरा नसाना तैदो तौबदबु नंग हाइरिबा स्किल लो करम मार्केट ते यूटिलाइज तौबो ngमनी अदु अदु थिबियु अदु अरगदि याम लाइक अनागदि डिकल सबाई से समनागा अखोई इंडिया की एग्जांपल इंडियन एयरफोर्स की स्क्वाड्रन मार्किंग सिंजे याम फंगदे सो अखोई की स्क्वाड्रन मार्किंग दी लई अदुदा सी मैम से ग्राफिक डिजाइनर हमना मागी चेम दा अदि नमक तुने अदुबदु कंप्यूटर माना 2-3 डेज खतंग होनरगा फजना स्क्वाड्रन मार्किंग मैम से सारकांदा को अदि प्रिंट तोरकांदा होय अदुदि कितंग टेक्निकल ओइगरे टेक्निकल ओइदो मास प्रोड्यूस तौगे हारगदि दुम इलाई लाइना ngमनी अदु चे से चे डिकल पेपर से समनागा डिकल पेपर से चामा लेबदा लुपा लिसिंग तरा हायर सेबा अदुदा अदि some example in Haibnico, a pace among the Lupa Samagi investment never. Other than Sagimana design or Bagi Lupa Janim has 300 Yolap the Lupa Lisingamagi Matak Heta O year. Kainaga Sigi market say Yamna needs oi, Adu me Lunadi Kangway, Aduga me Kangaminadi, Adam as Nangi say time past or Ira play Sanpots Hira Harakaneda so Western countries Sigi demands am Labanina, Akoigi Manipur. Hidi akhoi investment changdana heavy investment changdana isana cottage industry oina tawba yaba kenode aduga manipur dagi profit se phajana la ai haiba masu haibire profit se phajana lakpanina manipur da thaba phangdaba gi awaba su mayam lei awaba se masigi profession sisu apamba pamjaba haitare ko makhoina team gumba ma semaga haugatlaga sudum haugat pa yaba pone adubu thijan ba khara di change ne je haibire adubu akhoi gi manipur da hojik leiriba situation sida tawba yagani नत्रगा सरकार की ओइबा नत्रगा तो एक्सटर्नल सपोर्ट हाइतारे को अदुगुंबा खरा गी मतेंग दरकार ओइगनी हाइबगुंबगा दी लेब्रा नत्रगा एनीबडी ngam तारगदी आइना लेगदौरिबा किट सिगी और अतोपा मटेरियल म्याम से लेननबा एंगोंदा आइगी अमाउंट दो लै तारगदी आइ इसाना दम पुथोक चरगा होनरगा इथंथन सुदम ngमगनी हाइगदा न टीम अमा दरकार ओइब्रा सिसे को तसेंग हारगदी मी अनि होम पुंजलगा को कंपनी मचाम सावदा दुम ngमनी अदर खै लुरि से मागी मार्केट से को कितंग लुई दी कई है मैटेरियल दि कई है जनै खंग एसोसिएट्रिक वे हाइतारे को अदर कमाय हाइगनि दि अखोई अखंगबा मी खरना खंगगा को आइदि आइना खंगबगी मार्केट से कमाय लेना खंगबने अदर अखोई मणिपुर दगी सको अखोई ग्राफिक डिजाइनर वगैरह स्कल्पटर वगैरह को मोइना लोई साबा ngमने को अदर साबा से मार्केटिंग से कमायना तोंगनी है बसे सिरि मोइ कितंग थिजनबा म चंगे अदु हाइरगा दे को एनीबॉडी कैन डू इट हाइदि सरकार की चंगे सु याय साना तौजगे सु याय अदर अल्टीमेटली दि सिगी पोचे सारकान द कदाइ दि योनि हाइदो अदु खंगगदि याम लाइना रेवेन्यू जनरेट अदु खाइदगी फरिजा कोइ होय मणिपुर द अखोइगी मरमरकता नुंगाइतबा थोदोक अदम यावे अदुदा एदी बन गुंबा के अदु सो सिगी सिदि इम्पैक्ट लेते कैना हागदि पोचे नंग सारा थमरगा अदुम मतम दो लाकाना नंग पोस्ट ऑफिस चलगा अजगी कस्टमर द माइ ट्रैकिंग नंबर पीरगा अदुम लोइरेबा दुदगी अदुगा खोइ मणिपुर सिदगी करिगुंबा तोमना सिमसिगी बिजनेस से आई मणिपुर द लैरगा तौरगे ग्राफिक डिजाइनिंग से थादोगा स्केल मॉडलिंग से तौरगे मसे हौदोगे ना खनबा मतमदा खल्ले हाइना खल्लसेबा मदुदा तोमना सागदबा स्कल्पचर और एनी मॉडल लैदना को करी करी मॉडल दि सानिंगनी अदुगा सानिंगदुरिबा मरम से मदुना करी ओइगनी अदु याम इंटरेस्टिंग ओइबा क्वेश्चन ने अदु आइदि कइनो हाइगदा खोइ मणिपुर गी आइनासु मयाम द हाइनिंग से लास्ट 200 इयर्स अखोइ मणिपुर गी हिस्ट्री से याम थिना इंटरेस्टिंग ओइ कइनो हाइगदि अवालान गी लोयरका ट्रीटी ऑफ यंदबोन के काता मतमदा ब्रिटिश की लाकपा खोंजोम वार जापान लान आइदिगी हिस्ट्री से यामना वाइब्रेंट ओइबको सी हिस्ट्री से आइदि मीना याम इंटरेस्ट ओइबा आइदि केनोना खोइ यूरोपियन कंट्री सिंगना जापानीज सिंगना कइना हादि मोइगी फोर फादर मयाम द सिदा लागा केनो इन्वॉल्व तौरबनिना अदरा खोइ होय ब्रिटिश की ब्रिटिश की याम लेजगरे अदु जापान की जापान की लेगरा अदु खोइ मणिपुर दसु लेबनिना मोइनासु सब्जेक्ट तो थापनिना मफम द लेबनिना खंगदे को एक्जेक्टली अदासु मोइना खोइ मी खरसिना खोइ
खंग मी से नको साबीरगा सब्जेक्ट से समना आएगा एग्जांपल खोंगजोम वार है थे खोंगजोम वार से द ब्रिटिश की कैप्टन अमा केनो फंगिने विक्टोरिया क्रॉस फंगिने तो मैं इंग्लैंड की खाई हाईएस्ट गैलेंट्री अवार्ड ने अदुगी वार से अखोगी मैतै की लार्मी से कमाइन तौगी अदुगी स्कल्पटिंग साम तमदा केनो इंग्लैंड दि मोइना पारमली से मणिपुर द इंसिडेंट हम थोकी अदु मोइना स्कल्पटिंग दि मोइ खंग्रे केना द लेत्रमनिना अदु अखोय अदु सो हिस्ट्री पामजामिना दि थिरपन तमदा समना अखोगी वर्ड खर लेको गूगल द थिरसु सर्च दि थोलागा प्रोडक्टिव फंगदबा अदु अखोय मणिपुरी सुगुम्बा खर प्रोडक्ट मैम से सारगा योलगा दि यामना पोटेंशियल याम लई समनागा एग्जांपल अमगसु जापान लान से एवरी ईयर अखोय मणिपुर द जापानीज की फैमिली अदगी ब्रिटिश फैमिली मोय याम लाई अदरा मोय सुवेनियर्स मयाम लेयर चटकी अदरा सुवेनियर लेबसिदा अखोयना समायना अखोय मणिपुर दगी सु जापान लान ये मरमदा अखोयना साइना स्कल्पटिंग तोरगा इदि आइना मोयगी रेशियो खरा लै अदु रेशियो द सारगा योलगा दि मोयसु खंगना ए मोयसु साइना लै अदुगा मोयना मुक चटकी बतंदा मोयगी लमदसु एडवर्टाइज तोरे अदुगा मोयगी स्केल मॉडलिंग कम्युनिटी जुना बर्मा कैंपेन से याम चावबने अदुदा बर्मा कैंपेन गी ए साइना मणिपुर द साइना प्रोडक्ट से ले होई हारगदी अखोयगी रिवर्सल लाकने अदुगा डिमांड सु दुम लाकने अदुगा आइना हाइजगिदो सिगी डिमांड से पोचे अंतंग सारकांदा रिपीट तौबसे प्राइस से अदुम हेंगलनगे सु याय यदि डिमांड की मतुंग होइना अदुना अदुम पोटेंशियल लेबा केनो मने अदो तोमना है तारे तोम की साइड तगी सिगुम्बा यामना इनिशिएटिव लौबा मी अमदी दरकार ओइरे हौदोकपा मी अमदी मदुगी हौदोकपा मी से हैबदी मयाम सेना खरदी खंगनरे तोम थौना हौबम से कनानो ए मादी स्केल मॉडलर ने मादी मॉडल याम साबने प्लेन जेट प्लेन्स लोइनमक अनमना खंगनै हाइबा तारे को सोशल मीडिया दा एक्टिव ओइबा कांगबु से मदु इसाना हाइ तारे को इनिशिएटिव से इसाना इसागी साइड तगी लौरगे गाना हाइबदी खलक्त्रि नत्रगा नोम नत्र नोंबदी लौरकिनेगे हाइबगुंबगदी लेब्रा सी से प्लान से खितंग डिस्क्रीट होय दो कोई बाबा से रिटायर चतोरे रमाना रिटायर चपदा कोई माई मचानी लोई मपान ले अदुरा अमदी युमदा लाओ हाय अदु युमदा लाओ हाय ऐसे लाके न खल्ली अदु लाको से ऐसे कई तौदिनो न खनमदा सिगी स्केल मॉडलिंग से अमदी तौगेना खली केनागदी से ये हॉबी सुनी अदुगा व्हाटएवर अतै रेवेन्यू जनरेट तौनबा तौदना मनी अदासु आई हॉबी से हिंगागा अदुगा कोई लेजरिबा सिदा याम टैलेंटेड मी सिंग से हायर तौनिंगे कैना हागदी अखोई पोटेंशियल से अखोइना उत्रगदी कनाना खंबिदुनो सीमा याम इंपोर्टेंट होयना आई खंजेदना आई केनोम तौगेदी खल्ली तुमकी पुंसीदा सुजोय सोइदना तौबा ngambsu oibiro aduga tom wari su am nongai aina hangba wahang singse nataba tom ki side tagi aina hanganingba wahang gumbadi lemhauribra leiribra leiragana karino haibatu mate yamnadi lektre adu aina haibadi scale modeling sidai मी अमनी दी अदम अप्रिशिएट तौनिंगे कैना गदी मोइना सु अयोंदा मतेंग याम पांगबी अदो मोइ लेरमद्रगदी सु याम खांगोय कैना गदी इंडिया ददी स्केल मॉडलिंग से यामना पिकप हॉबी यामने अदुदा अइना याम थागचनिंग इमानबम लै मासे मलेशिया की एयरलाइन की पायलट की कैप्टन अम ओय मासे मरमक्ता बॉम्बे दसु मागी फ्लाइट से लापतमदा ए तोम नंग आई जापान चतुरी कई पोट पुबिरोगे काय माना याम पुबिरे अदो माई मिंगसे इंगhui को है अदो मा से योन याम सपोर्टिव ओय अदो मा से इना याम थागतबा फ्रेंड अमनी अदोगा सपोर्ट सु तोबिबा इमानबम ने हाइजे Thank you so much. अखोगी मियोय खुदिंगमकी पुंसीदा सपोर्ट तौबा मियोय अमा नत्रगा मियोय खरदी तुम ले सपोर्ट तो ना मरम ओइरगा अखोइना अफबा चंगथोकपा मी अमसे अखोइना ओइबा ngamlibani haibase ai haijage duga ngasi gi wari su yamna nungai mayamna khangna top topic amada nainaba khangba phangja hoba experience mayama khoi delibi ba manipur da leriba karam ba makhalgi potential singi maraktagi karamba potential se sugumbe area da sizina bayai karamna thabak to bayai haibagi matangda mayama phongdok pibagi damak hanna thagachari aduga tomgi punsi da su tungda mai pakpa dumak oibiu haijage masiri ngasigi talk to manipur gi episode mathangi chayolda nungaira pe episode ama galoina na nungaira ba guest ama galoina suksoi soidana lakjage ngasigi di kainana ba yathang nijari pinabirasi